Ngarang pangthokhiba ruling MLA Singi Meephamda Maram amatta Pidana Saruk Yakhidaba Mla Taramathoida Chief Minister Nongthombam Biren notice issue Toukhre hairi. Any naugi report amana hai Chief Minister Nongthombam Biren notice issue Toukheba MLA Sing adugi manungda Khetrigao Assembly Constituency ke MLA Sek Norul Hassan Kaisamtong AC ke MLA Sapam Nesikan Thangmaiban AC ke MLA Khumukcham Joy Kisan amadi Jeribam AC ke MLA Achap Udin Yauri Adumoinamang Tadubi AC ke MLA N Kaishi Amasong Wangoi AC ke MLA Khuraijam Lokendi notice issue tauba aduda yaurapkide hairi. Nakalamaromda BJP na luchingba lengak asida saugattanaba warep lawkraba NPP ke MLA Sing na karigidamang Meephamda Saruk yaribano haibudu khangalaknaba NPP na party AC ke MLA tareta so cause notice Toukhre. NPP na so cause notice Toukheba MLA Sing adugi manungda Kakching AC ke MLA Mayangnambam Rameswar Moirang AC ke MLA Thongam Santi amadi Oinam AC ke MLA Iringbam Nalini yauri. Hiramasiga mari leindana NPP ke State Committee na Party AC ke National President amasung Meghalaya ke Chief Minister Conrad ke Saungmada ayi bachcherol thaki. Madugi paukum oina Meephamda Saruk Yakhiba MLA tareta party ke khongphom ke wangmada thabak tawribagi maram karigino haibudu khanghalaknaba so cause notice adu thakibani. Infalda based tauba NPP ke luchingba amana fomdorakhiba wafam mama court tauraduna the Hindu pauche ke report amana hai Tamenglong AC ke MLA Janghemnung Panmai Meephamda Saruk Yakhide adumoinamang kanagumba kharena mahaki khutiek saduna mahak Meephamda Saruk Yakhi haina lana uhali hari.